ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯅꯣꯗ: ꯏꯆꯦ ꯇꯥꯃꯣ, ꯑꯩꯗꯤ ꯄꯥꯎꯁꯤ ꯇꯥꯕꯗ ꯍꯔꯥꯎꯃꯟꯗꯅ ꯍꯦꯛꯇ ꯆꯦꯜꯂꯛꯂꯕꯅꯤ꯫ ꯀꯗꯥꯏ ꯃꯧꯗꯣ ꯑꯃꯨꯛꯇ ꯃꯁꯛ ꯌꯦꯡꯒꯦꯗꯅ꯫ ꯐꯔꯕꯅꯤꯀꯣ, ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯩꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯏꯆꯦ ꯇꯥꯃꯣ ꯅꯪꯕꯨ ꯃꯧꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯤ? ꯃꯁꯛ ꯑꯃꯨꯛꯇ ꯌꯦꯡꯒꯦꯔꯒ ꯑꯩꯁꯨ ꯆꯐꯨ ꯁꯥꯎꯔꯤꯕꯅꯤ, ꯂꯣꯏꯅ ꯄꯥꯊꯗꯅ ꯂꯩꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ꯫ ꯏꯍꯦ ꯕꯤꯅꯣ, ꯅꯪ ꯁꯤꯃ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯗꯅ ꯑꯁꯦꯡꯕ ꯌꯦꯡꯗꯧ ꯂꯩꯔꯗꯨꯗ ꯑꯣ ꯃꯣꯏꯒꯤ ꯀꯥꯗ ꯐꯤ ꯍꯣꯡꯕ ꯆꯪꯈꯤꯒꯦ꯫ ꯅꯪꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯇꯥꯈ꯭ꯔꯦꯗꯀꯣ꯫ ꯑꯩꯁꯤ ꯂꯩꯀꯥꯏꯁꯤꯗ ꯄꯥꯎ ꯍꯥꯟꯅ ꯇꯥꯕꯗ ꯕꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯄꯥꯎ ꯑꯃ ꯂꯩꯕꯗ ꯃꯌꯥꯝꯅ ꯇꯥꯗ꯭ꯔꯤꯀꯥꯟ ꯑꯩ ꯍꯥꯟꯅ ꯍꯦꯛꯇ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯄꯥꯎ ꯑꯃ ꯈꯪꯗꯕꯗ ꯕꯤꯅꯣꯗ ꯍꯪꯉꯣ ꯍꯥꯏꯅꯔꯤꯕꯅꯤ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯏꯆꯦ, ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯈꯪꯗꯦꯗ ꯑꯩꯁꯨ, ꯈꯔ ꯂꯥꯞꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯐꯅ ꯂꯥꯞꯀꯦ ꯂꯥꯞꯁꯅꯨ, ꯃꯃꯥ ꯃꯄꯥꯗꯣ ꯃꯃꯤꯡ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯑꯗꯨꯝ ꯈꯪꯗꯧꯕ ꯂꯩꯔꯕꯗꯨꯕꯨ꯫ ꯇꯈꯦꯜꯂꯩ ꯃꯧ ꯑꯅꯧꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯇꯥꯃꯣꯅ꯫ ꯇꯈꯦꯜꯂꯩ, ꯂꯥꯎ ꯁꯤꯗ ꯐꯝꯃꯨ ꯂꯥꯎ, ꯅꯅꯦꯁꯦ ꯅꯪ ꯌꯦꯡꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯅꯣꯅ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯦꯗ, ꯁꯨꯡ ꯐꯤꯔꯥꯜꯅ ꯆꯥꯔꯤꯕ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯍꯪꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯌꯥꯝ ꯑꯃꯁꯨ ꯃꯧ ꯌꯦꯡꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯇꯥꯃꯣꯅ ꯕꯤꯅꯣ ꯅꯪꯕꯨ ꯆꯐꯨ ꯁꯧꯔꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯍꯩꯃꯥ, ꯍꯣꯏꯅꯦꯍꯦ, ꯑꯁ ꯂꯣꯏꯅ ꯀꯥꯔꯝꯂꯅꯤ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯏꯆꯦ ꯑꯩ ꯆꯠꯂꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ꯫ ꯕꯤꯅꯣ ꯆꯠꯈ꯭ꯔꯦ꯫ ꯇꯥꯃꯣꯒꯤ ꯃꯆꯥꯅꯨꯄꯥ ꯁꯤꯡꯈꯩ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯅ ꯂꯩꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅꯗꯨꯅ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯇꯥꯃꯣꯒꯤ ꯃꯆꯥ ꯁꯤꯡꯈꯩ ꯃꯇꯣꯝꯇꯅꯤ, ꯃꯥꯒꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯕ ꯇꯨꯡꯗ ꯆꯤꯡꯈꯩꯅ, ꯃꯥ, ꯉꯁꯤꯁꯦ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯈꯟꯕ ꯂꯩꯒꯦ? ꯍꯔꯥꯎꯕ ꯄꯣꯛꯂꯝꯗꯧ ꯃꯥꯜꯂꯤꯗ꯫ ꯇꯥꯃꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯀꯩꯅꯣ ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯕꯨ ꯑꯣꯠꯇꯅ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯁꯤꯅ ꯍꯥꯟꯅ ꯄꯨꯔꯛꯂꯕꯗꯤ ꯏꯃꯥ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤꯒꯦ? ꯑꯗꯨ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯌꯥꯝ ꯊꯤꯔꯕ꯭ꯔꯣ? ꯑꯦꯔꯥ, ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯏꯃꯧꯕꯨ ꯀꯔꯤꯒꯤ ꯃꯁꯛ ꯊꯤꯔꯨꯅꯤꯒꯦ? ꯐꯖꯩ, ꯌꯥꯝ ꯐꯖꯩ, ꯁꯨꯡ ꯐꯤꯔꯥꯜꯅ ꯃꯔꯣꯜ ꯑꯃ ꯆꯥꯔꯤꯕ, ꯑꯩꯒꯤ ꯏꯃꯧꯅꯦ ꯍꯥꯏꯕꯗ ꯂꯦꯝꯖꯩ꯫ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯏꯃꯥ? ꯍꯩ, ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ, ꯈꯔ ꯂꯩꯔꯒꯅꯦ ꯅꯨꯄꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯤꯟꯗꯅ ꯂꯩꯕꯗꯣ ꯇꯧꯒꯅꯨꯀꯣ꯫ ꯃꯤꯅ ꯍꯥꯏꯅꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯗꯣ ꯏꯃꯥꯗꯤ ꯌꯥꯅꯤꯡꯗꯦꯀꯣ꯫ ꯍꯧꯔꯛꯂꯕ꯭ꯔꯥ ꯏꯃꯥꯒꯤ ꯉꯥꯡꯕꯤꯗꯣ? ꯄꯨꯔꯛꯂꯦ ꯉꯥꯡꯉꯤ, ꯄꯨꯔꯛꯇ꯭ꯔꯤ ꯉꯥꯡꯉꯤ, ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯗꯣ꯫ ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯠꯅꯤꯅꯦ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯔꯝꯕ ꯃꯔꯝ ꯃꯣꯛꯂꯝꯕꯗꯣ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯃꯅꯥꯗ ꯍꯥꯞꯀꯟꯗꯕ ꯌꯥꯝ ꯂꯩꯔꯦ꯫ ꯏꯃꯤꯠꯁꯤꯅ ꯁꯪ ꯎꯔꯕ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯤꯒꯤ ꯃꯆꯥꯅ ꯇꯧꯔꯁꯨ ꯑꯩꯒꯤ ꯏꯆꯥꯅꯗꯤ ꯇꯧꯍꯟꯅꯤꯡꯗꯕ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯤ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯃꯥꯅ ꯍꯥꯏꯕꯗ ꯌꯥꯗꯅꯇ ꯂꯥꯛꯄ ꯅꯆꯥ ꯅꯠꯇ꯭ꯔꯅꯦ? ꯍꯧꯖꯤꯛꯁꯨ ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯏꯁꯦ? ꯍꯣꯏꯅꯦ, ꯑꯗꯨꯗ ꯀꯥꯎꯒꯅꯨ, ꯃꯗꯨꯕꯨ ꯍꯦꯛ ꯀꯥꯎꯈ꯭ꯔꯕ ꯂꯣꯏꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯡꯈꯩ ꯇꯈꯦꯜꯂꯩ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯕꯤꯅꯣꯅ, ꯏꯆꯦ ꯇꯥꯃꯣ, ꯅꯪꯒꯤ ꯅꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯋꯥꯡ ꯆꯥꯎꯔꯗꯅ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯔꯗꯅ ꯅꯠꯇꯦ, ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯩ ꯍꯥꯏꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯁꯤꯗꯤ ꯃꯁꯤꯒꯤ ꯃꯧꯁꯤ ꯊꯤꯕꯗ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯤꯅꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯅ ꯊꯥꯒꯠꯈꯤꯕꯁꯤꯅ ꯅꯪꯅ ꯊꯥꯒꯠꯂꯤꯕꯗꯣ ꯑꯃꯨꯛ ꯊꯥꯗꯔꯛꯄꯗ ꯄꯨꯝꯆꯥꯏ ꯆꯥꯏꯅꯤꯀꯣ꯫ ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯅꯪꯕꯨ ꯂꯩꯀꯥꯏꯁꯤꯗ ꯅꯪꯒꯤ ꯅꯃꯧ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦꯀꯣ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯁꯣꯟꯅꯔꯤꯕꯅꯤ ꯐꯖꯩ ꯍꯥꯏꯗꯅ꯫ ꯌꯥꯔꯦ ꯕꯤꯅꯣ, ꯉꯥꯡꯕꯗꯣ ꯈꯔ ꯂꯦꯞꯄꯨꯀꯣ, ꯑꯃꯨꯛ ꯇꯥꯔꯒ ꯅꯥꯄꯜ ꯑꯃꯨꯛ ꯀꯥꯈꯤꯅꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯔꯥꯏꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤꯀꯣ, ꯍꯌꯦꯡ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐꯔꯦ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯅꯤ, ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯆꯠꯂꯨ꯫ ꯕꯤꯅꯣ ꯊꯣꯛꯂꯛꯏ, ꯃꯆꯤꯟꯅ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯃꯃꯧ ꯐꯖꯩ ꯍꯥꯏꯗꯅ ꯑꯁꯨꯛ ꯀꯟꯅ ꯊꯥꯒꯠꯂꯕꯁꯤꯕꯨ ꯂꯨꯍꯣꯡꯕꯒꯤ ꯀꯕꯣꯛ ꯈꯔꯗꯁꯨ ꯍꯥꯞꯂꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯏꯌꯥ ꯀꯣꯡꯒꯣꯜ ꯀꯥꯈꯩ ꯉꯥꯡꯂꯤꯕꯅꯦꯕ ꯑꯩꯁꯦ, ꯀꯕꯣꯛ ꯈꯔ ꯍꯥꯞꯄꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ, ꯑꯗꯨꯒ ꯀꯔꯤꯝꯇ
ꯄꯛꯇꯤꯕꯁꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯅ ꯃꯥꯒꯤ ꯃꯃꯧꯁꯦ ꯊꯥꯒꯠꯄꯤꯒꯦꯕ ꯃꯁꯤꯒꯤ ꯇꯥꯃꯣ ꯍꯥꯏꯕꯤ ꯅꯨꯄꯤꯁꯤꯗꯤꯕ ꯀꯨꯀ꯭ꯔꯦ ꯃꯇꯤꯟ ꯐꯥꯎ ꯈꯥꯏꯗꯅ ꯌꯣꯠꯂꯤꯗꯣ ꯍꯦꯛ ꯇꯧꯏ ꯑꯁꯦꯡꯕ ꯇꯈꯦꯜꯂꯩꯅ ꯇꯥꯁꯤꯡꯈꯩ ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯇꯈꯦꯜꯂꯩ ꯃꯁꯥꯅ ꯃꯁꯥꯕꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯠꯂꯤꯕ ꯋꯥꯗꯨꯗꯤ ꯃꯥ ꯉꯁꯤ ꯐꯥꯎꯕ ꯁꯤꯡꯈꯩꯗ ꯈꯪꯍꯟꯗꯦ ꯀꯩꯅꯣ ꯇꯈꯦꯜꯂꯩ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ꯃꯪꯗ ꯐꯥꯎ ꯃꯪꯗꯦꯕ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯁꯦ ꯊꯥꯖꯗꯦ ꯁꯤꯔꯥ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯐꯔꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯁꯤꯡꯈꯩ ꯇꯨꯝꯈ꯭ꯔꯦ ꯇꯈꯦꯜꯂꯩ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯃꯇꯣꯝꯇ ꯈꯟꯖꯩ ꯑꯩꯅ ꯇꯧꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯁꯦ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯐꯥꯎꯕ ꯃꯣꯏꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯔꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤꯅ ꯏꯆꯦ ꯇꯥꯃꯣ ꯑꯩꯗꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯉꯁꯤ ꯑꯉꯝꯕ ꯈꯔ ꯄꯣꯠ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯕꯤꯌꯥ ꯊꯕꯛ ꯆꯤꯜꯂꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯏꯆꯦꯌꯥ ꯃꯧꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯥ ꯏꯕ ꯆꯥꯎꯕꯤꯌꯥ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯃꯁꯥꯅ ꯍꯦꯛ ꯌꯦꯡꯉꯨ ꯇꯈꯦꯜꯂꯩ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤ ꯇꯈꯦꯜꯂꯩ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯆꯥꯎꯕꯤ ꯇꯈꯦꯜꯂꯩꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁꯤꯕꯨ ꯆꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯇꯈꯦꯜꯂꯩ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨ ꯅꯠꯇ꯭ꯔꯅꯦ ꯅꯠꯇ꯭ꯔꯒ ꯃꯥꯟꯅꯕ ꯑꯣꯏꯔꯖꯥꯠꯂꯥ ꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯆꯥꯎꯕꯤ ꯋꯥꯈꯜꯗ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯁꯤꯅ ꯊꯣꯛꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ ꯏꯆꯦ ꯅꯃꯧ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯤꯅꯤꯗꯅ ꯃꯧ ꯍꯥꯏꯕꯗꯣ ꯐꯔꯦ ꯃꯇꯝ ꯀꯨꯏꯅ ꯅꯃꯧ ꯐꯪꯗꯅ ꯂꯩꯔꯛꯄꯒ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣ ꯑꯩꯁꯨꯅꯦ ꯆꯠꯅꯕ ꯇꯧꯔꯒꯦ ꯆꯠꯂꯣ ꯈꯪꯗꯦꯗ ꯆꯥꯎꯕꯤ ꯃꯧ ꯍꯥꯏꯕꯁꯤꯗ ꯏꯆꯦꯗꯤ ꯏꯄꯥꯕꯨ ꯄꯥꯈꯠꯂꯤꯗ ꯇꯧꯔꯤꯁꯤ ꯆꯥꯎꯕꯤ ꯆꯠꯈ꯭ꯔꯦ ꯆꯠꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯕꯗ ꯁꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤꯕꯨ ꯆꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯅ ꯂꯩꯕꯗꯣ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯃꯁꯤ ꯏꯆꯦ ꯇꯥꯃꯨꯗꯒ ꯍꯥꯏꯔꯨꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅ ꯃꯃꯧ ꯐꯪꯂꯨꯗ꯭ꯔꯒ ꯃꯃꯧ ꯐꯪꯕꯁꯤꯗ ꯑꯁꯤꯃꯨꯛ ꯍꯥꯏꯔꯨꯔꯕꯗꯤ ꯋꯥ ꯊꯣꯛꯅꯗꯅꯕ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯃꯦꯝꯆꯥꯅ ꯆꯥꯃꯨ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯍꯜꯂꯛꯇꯅ ꯂꯩꯕꯗꯨꯕꯨ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯂꯨꯍꯣꯡꯂꯤꯕꯅꯤꯅꯦ ꯃꯦꯝꯆꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ ꯃꯤ ꯇꯥꯈꯤꯅꯤ ꯅꯨꯄꯤꯗꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯃꯌꯨꯝꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯕꯗꯤ ꯍꯣꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯐꯅꯕꯨ ꯐꯔꯦ ꯑꯩꯗꯤ ꯈꯜꯂꯤꯕꯅꯦ ꯑꯗꯨꯝꯅ ꯍꯟꯗꯛꯀꯤ ꯅꯨꯄꯥꯗꯨꯗꯤ ꯐꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯎꯏ ꯆꯥꯃꯨ ꯅꯪꯅꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯃꯗꯨꯅ ꯍꯦꯟꯅ ꯅꯤꯡꯉꯝꯃꯛꯑꯣꯏꯀꯣ ꯑꯗꯨꯒꯤ ꯋꯥꯕꯨꯗꯤ ꯃꯦꯝꯆꯥ ꯃꯆꯥ 4-5 ꯁꯨꯕꯗꯁꯨ ꯂꯧꯅꯔꯤꯕꯁꯤꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯅ ꯈꯪꯅ ꯂꯧꯅꯕꯅꯤꯗꯅ ꯅꯣꯏꯒꯤꯁꯤꯗꯤ ꯅꯣꯏꯅ ꯈꯪꯖꯕꯒꯤ ꯋꯥꯅꯤ ꯃꯣꯏꯅꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯄꯥꯈꯪꯅꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯀꯩ ꯃꯦꯝꯆꯥ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯅꯤꯡꯗꯣꯜ ꯑꯃꯨꯛ ꯄꯣꯝꯂꯒꯨꯝꯁꯤ ꯀꯣꯟꯅꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯅꯣꯏꯅ ꯃꯥꯅ ꯆꯥꯒꯤ ꯂꯤꯂꯥꯁꯤꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒ ꯑꯣꯏꯔꯕꯗꯤ ꯕꯥꯕꯣꯛ ꯌꯥꯝ ꯂꯧꯔꯤ ꯄꯣꯠꯅꯤ ꯇꯈꯦꯜꯂꯩꯅ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯅꯃꯧ ꯊꯣꯡꯖꯒꯦ ꯏꯃꯥꯒꯤꯗꯤ ꯌꯥꯏꯗ ꯏꯃꯧꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯣꯡꯉꯨ ꯆꯤꯡꯈꯩꯅ ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ 이마는 싸ꯕ ꯌꯥꯅꯕ ꯇꯧꯀꯣ 이마ꯁꯦ ꯃꯇꯝ ꯀꯨꯏꯅ ꯋꯥꯖꯔꯛꯂꯕꯅꯤ 이마ꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯕ ꯇꯧꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯣ ꯑꯩꯁꯨꯅꯤ 이마ꯗ ꯍꯪꯖꯔꯤꯌꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯍꯩ-ꯑꯄꯥ ꯁꯥꯈꯤꯕꯁꯤꯅ 이해 ꯑꯍꯩ-ꯑꯄꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯅ ꯀꯔꯤ ꯈꯪꯗꯨꯅ ꯃꯇꯝ ꯑꯃꯅ 이마ꯅ 이모우ꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯉꯔꯪ ꯉꯪꯗꯅ ꯍꯧꯖꯤꯛꯇꯤ ꯃꯧ ꯂꯥꯛꯂꯕꯅꯤꯅ 이마ꯒꯤ ꯑꯄꯥꯝꯕꯗꯣ ꯊꯣꯡꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯍꯩ ꯅꯪ ꯁꯤꯃ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯅꯨꯄꯤ ꯋꯥꯅꯤ ꯈꯪꯗꯦ ꯅꯨꯄꯥ ꯋꯥꯅꯤ ꯈꯪꯗꯦ ꯆꯠ ꯅꯪꯒꯤ ꯆꯠꯀꯗꯕꯗꯣ ꯍꯦꯔꯥ ꯑꯁꯤ ꯍꯥꯏꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ 이마ꯒꯤ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯕ 이모우ꯒ ꯑꯩꯒ ꯑꯗꯨꯝ ꯉꯥꯡꯅꯖꯔꯒꯦ ꯃꯁꯤꯗ ꯅꯪ ꯌꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯗꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣꯀꯣ ꯑꯩꯁꯨ ꯑꯁꯣꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯃꯅꯥꯛꯇ ꯂꯩꯗꯧꯒꯤꯁꯤꯅ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯔꯤꯝꯇ ꯈꯪꯗꯦꯕ ꯕꯦꯝꯃ ꯅꯪꯁꯨꯅꯦ ꯈꯔ ꯍꯥꯏꯌꯨ ꯃꯁꯤ
ꯏꯀꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯔꯤꯕꯅ ꯅꯨꯄꯤ ꯊꯤꯗꯣꯛꯇꯅ ꯊꯤꯔꯛꯄꯁꯦ ꯂꯥꯛꯅꯕ ꯋꯥꯗꯧꯔꯤ ꯇꯈꯦꯜꯂꯩ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯇꯈꯦꯜꯂꯩ ꯌꯨꯝꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯈꯪꯂꯛꯂꯒ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯈꯟꯕꯗ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯦꯜꯂꯤꯕꯅꯤ ꯅꯣꯡꯃ ꯅꯨꯄꯤ ꯃꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ ꯅꯠꯇꯦ ꯅꯣꯏꯕꯨ ꯉꯝꯗ꯭ꯔꯕ ꯆꯥꯃꯨꯁꯦ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯦ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨꯗ ꯂꯨꯍꯣꯡꯉꯤꯌꯦ ꯑꯩ ꯑꯣꯏꯔꯗꯤ ꯉꯝꯖꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣ ꯃꯥꯏ ꯉꯝꯖꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯣꯏꯅ ꯉꯝꯕ ꯋꯥ ꯅꯠꯇꯦ ꯑꯃꯅ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯁꯦꯡꯅ ꯈꯪꯅꯔꯒ ꯌꯥꯅꯈꯤꯕꯅ ꯑꯃꯅꯤ ꯃꯣꯏꯗꯨꯗꯤ ꯑꯗꯨꯁꯨ ꯅꯠꯇ ꯃꯥꯜꯂꯦꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕ ꯃꯥꯜꯂꯤꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯇꯥꯃꯨꯗꯣ ꯃꯨꯟꯅ ꯈꯪꯉꯤ ꯑꯩ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯈꯪꯅꯔꯛꯂꯒ ꯀꯨꯝꯍꯩ ꯑꯣꯏꯗꯧꯔꯤꯕꯅꯤ ꯃꯦꯝꯆꯥꯅ ꯑꯗꯨ ꯑꯗꯥ ꯂꯥꯏꯔꯤꯗ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯂꯧꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯑꯩꯅ ꯉꯛꯏꯗꯤ ꯄꯥꯎ ꯁꯨꯝ ꯇꯥꯕꯗ ꯃꯗꯨꯁꯨ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯗꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯒ ꯍꯜꯂꯛꯄꯤ ꯑꯃ ꯍꯦꯛ ꯂꯧꯔꯦ ꯈꯪꯗꯅꯕꯨ ꯂꯧꯔꯤꯕ꯭ꯔꯥ ꯈꯪꯗꯗꯅꯕꯨ ꯂꯧꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯖꯗꯦꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯃꯥꯒꯤ ꯌꯥꯅꯖꯕꯅꯤ ꯑꯩꯈꯣꯏꯗꯤꯅꯦ ꯌꯦꯡꯕ ꯀꯜꯂꯒ ꯂꯣꯏꯔꯦ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯁꯟꯗꯣꯛꯏꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯉꯥꯡꯅꯔꯝꯕꯗꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤ ꯃꯣꯏꯅ ꯆꯠꯅꯈꯤꯕꯗꯨ ꯆꯥꯃꯨꯅ ꯎꯍꯧꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯣꯏꯅ ꯉꯥꯡꯅꯔꯝꯗꯣꯏꯁꯦ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯅꯤ ꯐꯠꯇꯦꯗꯀꯣ ꯃꯣꯏꯁꯦ ꯃꯥꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕꯤꯁꯤꯅ ꯈꯤꯛ ꯍꯦꯜꯂꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅ ꯃꯌꯨꯝ ꯄꯥꯟꯕꯁꯤꯕꯨ ꯃꯣꯏꯗ ꯃꯕꯨꯛ ꯌꯦꯛꯄ ꯆꯥꯠꯂꯨ ꯃꯊꯧ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯨꯡꯁꯤꯗꯦꯗ ꯁꯛꯇꯥꯁꯤꯡꯁꯦ ꯁꯣꯝꯗꯅ ꯇꯥꯃꯨꯅ ꯇꯈꯦꯜꯂꯩꯕꯨ ꯂꯨꯅ ꯇꯧꯖꯩ ꯆꯤꯡꯈꯩꯅꯁꯨ ꯂꯨꯅ ꯇꯧꯏ ꯆꯤꯡꯈꯩ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯍꯥꯎꯏꯅꯦꯍꯦ ꯅꯪꯗꯤ ꯍꯥꯎꯇꯕ꯭ꯔꯥ ꯍꯥ ꯆꯤꯡꯈꯩ ꯑꯁꯤꯡꯕ ꯅꯨꯄꯥꯟ ꯍꯥꯎꯇꯕ ꯁꯥꯗꯨꯅ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯍꯥꯎꯁꯨ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯏ ꯀꯥꯏꯅ ꯏꯃꯥꯕꯨ ꯀꯃꯥꯏ ꯆꯥꯏ ꯅꯠꯇꯦ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯃꯥꯏ ꯊꯣꯡꯉꯤ ꯑꯁꯨꯛ ꯍꯥꯎꯇꯅ ꯊꯣꯡꯉꯤꯁꯤꯕꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯁꯨꯛ ꯍꯥꯎꯔꯤꯕ ꯏꯟꯁꯥꯡꯁꯤꯕꯨ ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯅꯪ ꯅꯆꯤꯟ ꯁꯦꯡꯕꯗ ꯅꯔꯩꯗꯨ ꯈꯦꯠꯂꯝꯃꯣꯏ ꯑꯗꯨꯅꯅꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯃ ꯆꯥꯔꯤ ꯊꯛꯂꯤꯉꯩꯁꯤꯗ ꯁꯤꯕꯨ ꯋꯥꯅꯤꯅ ꯍꯥꯏ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤꯅꯦ ꯏꯃꯧꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯇ ꯍꯥꯎꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯣ ꯐꯔꯦ ꯏꯃꯥꯅ ꯍꯥꯎꯔꯒ ꯂꯣꯏꯔꯦ ꯑꯁꯤꯗꯕꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯏꯃꯥꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯇꯥꯃꯨꯒꯤ ꯏꯃꯨꯡ ꯃꯤ ꯌꯥꯝꯖꯗ꯭ꯔꯕꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯨꯟꯁꯤ ꯀꯧꯕ ꯅꯪꯒꯤ ꯈꯣꯡꯆꯠꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯅ ꯇꯨꯅꯔꯒ ꯁꯦꯝꯕ ꯑꯣꯏꯕꯅ ꯅꯣꯡꯃꯗꯤ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯇꯥꯃꯨꯒꯤ ꯏꯃꯨꯡ ꯗꯁꯥ ꯇꯥꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯂꯝꯗꯦ ꯆꯍꯤꯃꯨꯛ ꯐꯥꯔꯕ ꯇꯨꯡꯗ ꯇꯈꯦꯜꯂꯩ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯇꯥꯃꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯔꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯁꯨ ꯐꯪꯂꯦ ꯑꯁꯨꯝꯅ ꯇꯥꯃꯨ ꯃꯇꯣꯝꯇ ꯁꯣꯟꯖꯔꯝꯃꯤ ꯇꯈꯦꯜꯂꯩ ꯏ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ ꯇꯥꯃꯨꯅ ꯑꯌꯥꯝꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯥꯃꯨꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯆꯥꯃꯨ ꯃꯤ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯇꯈꯦꯜꯂꯩꯗ ꯃꯥꯒꯤ ꯇꯈꯦꯜꯂꯩ ꯍꯧꯖꯤꯛꯇꯤ ꯅꯅꯦꯝꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯤ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯒꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯗꯨꯒꯤ ꯈꯟꯕꯗ ꯏꯃꯥ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯍꯥꯟꯅ ꯍꯥꯏꯍꯧꯒꯗꯕꯗꯨꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯗꯣꯏꯁꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯆꯥꯃꯨ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯍꯥ ꯅꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯕꯁꯦ ꯑꯩꯗꯤ ꯍꯔꯥꯎꯃꯟꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯅꯪꯁꯨꯅꯦ ꯑꯥꯗ ꯅꯇꯣꯝꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯣ ꯏꯕꯥꯅꯤ ꯏꯁꯨꯁꯦ ꯂꯛꯅꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯁꯤ ꯑꯁꯨꯝꯅ ꯃꯣꯏ ꯅꯣꯛꯃꯤꯟꯅꯩ ꯆꯥꯃꯨꯁꯨ ꯂꯨꯈ꯭ꯔꯥꯅꯤ ꯃꯥꯒꯤ ꯃꯆꯥ ꯍꯥꯏꯕꯕꯨ ꯇꯈꯦꯜꯂꯩ ꯃꯇꯣꯝꯇꯅꯤ ꯑꯗꯨꯅ ꯇꯈꯦꯜꯂꯩꯅ ꯁꯣꯝꯗ ꯃꯧ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯌꯨꯝꯗꯨꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯆꯥꯃꯨꯅ ꯏꯅꯝꯃ ꯑꯥꯗꯁꯨ ꯌꯨꯝꯗꯣ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯁꯨ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯛꯀꯦꯗ ꯍꯣꯏꯗ ꯑꯩꯅ ꯁꯨꯝ ꯂꯩꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ ꯌꯨꯝ ꯑꯃ ꯍꯥꯏꯕꯁꯦ ꯃꯤ ꯂꯩꯅꯗꯅ ꯍꯨꯟꯗꯣꯛꯂꯒ ꯊꯝꯕ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯍꯩ ꯇꯈꯦꯜꯂꯩ ꯅꯪꯅꯦ ꯏꯁꯨꯁꯤꯅ ꯆꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯏꯅꯦꯝꯅ ꯂꯣꯏꯅ ꯇꯧꯒꯅꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯑꯩꯅ ꯊꯣꯡꯒꯅꯤ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯅ ꯂꯩꯌꯨ ꯏꯃꯧꯁꯤꯗꯤ ꯌꯥꯅꯤꯗ ꯏꯃꯥ ꯑꯩꯁꯨ ꯑꯉꯝꯕ ꯁꯨꯝ ꯌꯥꯎꯁꯤꯜꯂꯛꯀꯦ ꯏꯃꯥꯅ ꯇꯣꯝꯇ ꯋꯥꯒꯅꯤ ꯍꯩ ꯌꯥꯗꯦ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯅꯃꯥ ꯏꯕꯥꯅꯤꯅ ꯁꯤꯟꯗꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯗꯨꯗ ꯂꯨꯍꯣꯡꯒꯗꯕ ꯑꯃꯒꯤ ꯂꯥꯏꯒꯤ ꯄꯣꯠ ꯄꯨꯅꯅꯕ
nupa pokpa mau thiraklammi. Ibesana, isi tamo, nangdi nasu nupa phanglabani na harauramlani. Haraudradi kaino nate nangmu kadai salurino. Udaba kuireda karmai tawrige nangbo. Ise kari hairuni nungairi haiba taban. Wai haibadi phateye aduna nungairi hai taidana kari hotnarige nangbo. Kaishu tawdeda ise khara sa khara pham tawdana matam leli haidun. Ado ise nangi namausibu kamai tawge phabro. Imauru haise phai yam phai ko haidana kanade. Thabak na marol ama phariba ing tappada wangang sangang na marol ama phajariba. Phai namau aphabam phanglabanina haujikti wai sangna potharaba natro. Ho pothare haitai ado nangna itha thajadana isibu kadai saluino natraga stella ibro. Isia aise makha lekai tada modugi masa ama handak luhong dawridana. Kaino ne haisibo modugi masa luhong dawrabra haise tabu tadene adu kai dawraba. Ho adugi luhong manumitki laigi haira wasai punana bahaidana. Laikai sida nupa pokpa mau masak matau phajabi chung phiral sabi thiruso haidana moina tharaklibani aise. Aduda ise hoigi sida laktaba koire haidana sanga iba. Adugi oire adudi aigi mau nupi se yai kaino nate nangbu kana hairamlage imau nupi su yauhangedana. Ibesa hairakliba wadada ma khumpham khangde maramdi magi mamau nupi dudi amadamuk mayum paluraga halaktaga leiraba matungda sida amuk mau oirakpani haibasi ma khangi aduna yauhaningdadana khumdribani. Kaino ibesa nangna tumina muk leiribaduna ha aina haibasi nangmu yaningdrabro. Ibesa na thairaga khumlei isia madu aina ngamba wa oidre ayang uta tanarakige. Besa noina hariba mi dudine aigi mose charabani ko khanaro aduga mu hairo adudi isia ayamu sanukige. Ibesa satkri tamuna khali laikai sida aigi maudagi hena masak matau phajaba sung phiral saba amatta su leiramloi aduga moini yahoningdriba haidu oira malene yawda su kiet lawi. Ibesa na chatna khali isi tamuse hojik phauba magi mamuse halakpini haibase khangdri malene masak matau budi dum phajabani aduda mana laisabi oina mayum palak oiradi phaba aduna tabanina nungaidau mandene. Luhongba numitni tamusu chebau piraktuna sari lai pot puriba singdu uraga tamuna maga phaminabi nupi amada hairei. Yengune moina lai pot punaba haidana masak matau phajabi masa nupa pokpi maune dana puhaliba sing asidi karino jutmen chadaba angaktu oina pura malene. Aina igi imongdo yahonge hairasu moina yahoningda malene hairaktre. Nupi amana hairei kaino ise tamu nangmu ngaurabro sidi mamangani suba mina puba yabasu natana kaino. Kaino nangna haisiba aigi mausibu mamangani suba sunatana kaino noina nganglibudubo ha yahoning dragana yahoning de ko hairaga loiradubo. Ho isegi maudo aikoi su panabani adubu moduna mamangani subudi yahoning de haidana hairakpadagi tokibani. Nupi amana kuningna lona thillaga kaino nangna haidubo horani wathoknaba tarine nangbo. Kariya aigi maubu kanana mamang ani sui hairiba ha modu masu mana kari khangdana hairibano khangning asidi mi masak khangnaba taredana. Asumna tamu luhong phamdagi sauraga satkre nupi amana hairei. Sauraga satkre du kaidobagi hairun ise si tamu sibu magi mamuse halakpini ise ma hojik phauba khangdri malene. Tamu mayumda halaklaga wakhal nungaitana phamlaga sum khali kaino ngasi moina hairakliba wafamsibo higi mobu hana mayum paluri sinatra masibu sumgadranya. Kainoima luhongba satkani haidana thokraga barbro halaidi luhongba loirabra. Tamu saurapna khumlei loihaudri aidi tandana adum laaba. Takelei khumlakliba pakhumdu tabada tandana tumina leithoklaga chatki asumna khani kai kasidi ikhoi mase maong ama tawi nahan kaiga manadini kanana kari haraklasa. Tamuna khali aibu haibu wafamsibu kramaina hangsige masada hekta hangladrane aibu nate aigi isa nupasna tawrisibu karinoba asuk koina pakhang oiraklaga laisabi amatta leitabadawna mayum palubabi nupi mapuda laisibu natraga aikoida haijinge haidana haijiliba sana. Nusisitanadi unadi lengoi phai asingbamdi khangdaba yadi kanada hangsige
ꯑꯁꯨꯝꯅ ꯇꯥꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯆꯤꯡꯈꯩ ꯍꯜꯂꯛꯄꯒ ꯇꯈꯦꯜꯂꯩꯅ ꯅꯨꯄꯥ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯍꯪꯕꯁꯨ ꯐꯖꯅ ꯈꯨꯝꯂꯛꯇꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯐꯠ ꯍꯜꯂꯛꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯕꯗꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯇꯟꯗꯅ ꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ ꯏꯔꯥ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯔꯤ ꯖꯥꯠꯂ ꯑꯩ ꯍꯪꯉꯨꯒꯦ ꯃꯥ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯗꯤ ꯂꯨꯍꯣꯡꯕ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯒ ꯉꯟꯇꯥ ꯍꯜꯂꯛꯏꯗꯤ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯡꯒꯤ ꯆꯤꯡꯈꯩ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯩ ꯑꯩ ꯅꯪꯒ ꯋꯥ ꯑꯃ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯀꯥ ꯑꯃꯗ ꯆꯪꯈꯤ ꯅꯪ ꯃꯤꯅ ꯉꯥꯡꯅꯔꯤꯕꯁꯤ ꯇꯥꯔꯕ꯭ꯔꯥ ꯍꯥ ꯀꯔꯤꯅꯣ ꯀꯅꯥꯅ ꯀꯔꯤ ꯉꯥꯡꯅꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤꯔ ꯃꯧꯔꯥ ꯁꯦꯡꯅ ꯍꯥꯏ ꯆꯤꯡꯈꯩ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯁꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯩꯅꯤ ꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯗꯨꯕꯨ ꯋꯥꯅꯤꯅ ꯍꯧꯖꯤꯛ ꯇꯥꯡꯉꯩꯗꯨꯕꯨ ꯑꯩꯕꯨ ꯑꯉꯥꯎꯕꯗꯧꯅ ꯃꯧ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯍꯩ ꯏꯃꯥꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯃꯨꯟꯅ ꯈꯜ ꯃꯤꯅ ꯇꯈꯦꯜꯂꯩꯁꯦ ꯃꯃꯪ 2 ꯁꯨꯔꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅꯔꯤꯕꯁꯤꯗꯤ ꯍꯥ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯂꯨꯍꯣꯡꯐꯝꯗꯒꯤ ꯁꯥꯎꯔꯒ ꯍꯜꯂꯛꯏꯁꯦ ꯌꯥꯔꯦ ꯃꯗꯨ ꯀꯅꯥꯅ ꯍꯥꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯅ ꯄꯥꯡꯍꯩ ꯍꯥꯏꯔꯒ ꯏꯃꯥꯅ ꯁꯥꯎꯔꯒ ꯂꯥꯛꯏꯗꯨꯕꯨ ꯏꯃꯥꯅꯤꯅ ꯉꯥꯎꯈ꯭ꯔꯦꯅꯦ ꯍꯩ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦꯅꯦ ꯃꯤꯅ ꯍꯥꯏꯅꯔꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯨꯟꯅ ꯍꯪꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯧ ꯊꯤꯗꯗꯅ ꯐꯪꯗꯗꯅ ꯂꯥꯛꯂꯒ ꯍꯜꯂꯛꯄꯤ ꯑꯃꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯏꯃꯥ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯣꯏ ꯈꯔ ꯄꯨꯟꯈ꯭ꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯉꯥꯛꯇꯅꯤ ꯃꯗꯨ ꯃꯤꯋꯥ ꯀꯧ ꯍꯩ ꯑꯩꯗꯤꯅꯦ ꯆꯤꯡꯅꯩꯀꯣ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯣ ꯐꯥꯒꯤ ꯅꯠꯇꯦ ngasi luhongliba modogi masagi lai pot puna bahaidana masa piba pokpa thirakpada aini imausu yawhange hairubada moina mamangani subadi yawba yade haidana hairakpadagi imana hairibasi imasu imaubu badanam tawganu hairamlaga sauningdana halaklibani ima ai madugi wado thajaba ngamde mana adumain tawboiragadi hana hairakani aduga moigi leikaidagi su paudum tagan oiramoide ima tosi madugi wado koksiknabani ꯑꯩ ꯊꯕꯛ ꯑꯃꯇ ꯇꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩ ꯆꯠꯈ꯭ꯔꯦ ꯇꯥꯃꯨꯅ ꯍꯥꯏꯍꯧꯏ ꯃꯁꯤꯅ ꯃꯔꯣꯟ ꯑꯃ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯂꯒꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯑꯩꯗꯤ ꯍꯜꯂꯛꯄꯤꯗꯤ ꯄꯥꯝꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯄꯨ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯅ ꯈꯜꯂꯁꯤ ꯏꯁꯨ ꯐꯪꯂꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯒꯗ꯭ꯔꯥ ꯅꯍꯥꯟ ꯏꯕꯦꯆꯥꯅ ꯁꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯌꯥꯎꯍꯟꯒꯦ ꯍꯥꯏꯕꯗ ꯑꯃꯨꯛꯇ ꯈꯟꯅꯔꯛꯈꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯣ ꯃꯐꯝꯁꯤ ꯂꯩꯕꯅ ꯑꯣꯏꯕ ꯇꯥꯏ ꯑꯗꯨꯗꯤ ꯏꯕꯦꯆꯥꯗꯤ ꯈꯪꯂꯝꯕ ꯇꯥꯔꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯪꯕꯅ ꯐꯔꯅꯤ ꯀꯩ ꯍꯥꯏꯅꯣ ꯏꯃꯥꯅ ꯀꯔꯤꯒꯤꯅ ꯍꯥꯏꯔꯛꯂꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯥꯟꯅꯗꯕ ꯋꯥ ꯇꯣꯛꯑꯁꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯈꯪꯕ ꯌꯥꯗꯕ꯭ꯔꯕ ꯏꯍꯦ ꯇꯈꯦꯜꯂꯩ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯔꯥꯏꯗꯒꯤ ꯃꯤꯒꯤ ꯃꯤꯋꯥ ꯄꯪꯂꯧ ꯂꯧꯔꯗꯅ ꯀꯩ ꯀꯥꯟꯗꯕꯗ ꯇꯈꯦꯜꯂꯩ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ ꯆꯤꯡꯈꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯇꯈꯦꯜꯂꯩꯅ ꯈꯜꯂꯤ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯑꯩꯒꯤ ꯋꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯅꯥꯅ ꯀꯔꯤꯃꯨꯛ ꯍꯥꯏꯔꯛꯂꯕꯖꯥ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ ꯅꯣꯡꯃ ꯇꯥꯃꯨ ꯍꯪꯗꯗꯤ ꯍꯪꯂꯨꯔꯒꯦ ꯈꯟꯗꯨꯅ ꯏꯕꯦꯆꯥ ꯍꯣꯏꯗ ꯂꯥꯛꯏ ꯍꯩꯃ ꯏꯆꯦ ꯇꯥꯃꯨ ꯂꯥꯛꯏꯕ꯭ꯔꯣ ꯏꯊꯥ ꯊꯥꯖꯗꯅ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯐꯝꯃꯨꯁꯦ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯪꯁꯤꯔꯦ ꯍꯥꯏꯗꯅ ꯀꯩ ꯋꯥꯅꯣꯅꯦ ꯏꯆꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯅꯣ ꯇꯥꯃꯨ ꯈꯣꯟꯖꯦꯜ ꯈꯔ ꯇꯞꯅ ꯍꯥꯏ ꯋꯥꯁꯤ ꯃꯤ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯈꯔ ꯅꯛꯁꯤꯜꯂꯛꯎ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯤ ꯇꯥꯕ ꯌꯥꯗꯕꯗꯨꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯅꯤꯅꯦ ꯍꯥꯏꯁꯤꯅꯗꯤ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣꯕ ꯑꯩꯁꯦ ꯋꯥꯔꯤꯁꯤ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯪꯂꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯏꯕꯦꯆꯥ ꯅꯪꯅ ꯅꯆꯦꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯋꯥꯁꯤ ꯂꯣꯠꯀꯅꯨ ꯇꯁꯦꯡꯅ ꯍꯥꯏꯌꯨꯀꯣ ꯑꯁ ꯏꯆꯦꯒꯤ ꯋꯥꯁꯦ ꯑꯩꯗꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯗ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯗꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯍꯥꯟꯅꯁꯨ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯃꯁꯤꯕꯨ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯕꯦꯆꯥ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯋꯥꯈꯜ ꯈꯔ ꯆꯃꯝꯅꯩ ꯈꯪꯂꯕꯁꯨ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯝꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯍꯥꯏꯔꯁꯤꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯈꯨꯝꯃꯨꯅꯤ ꯏꯕꯦꯆꯥ ꯅꯪꯕꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯑꯩꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯏꯕ ꯏꯕꯦꯆꯥꯅ ꯊꯩꯔꯒ ꯏꯆꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩꯁꯨ ꯁꯦꯡꯅ ꯈꯪꯗꯦꯗ ꯃꯤꯅ ꯁꯨꯝ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤ ꯈꯨꯜꯁꯨ ꯈꯔ ꯂꯥꯞꯅꯕꯅꯤꯅ ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯪꯗꯦꯗ ꯏꯕꯦꯆꯥ ꯀꯔꯤ ꯇꯧꯔꯨꯗꯧꯅꯣ ꯂꯣꯠꯂꯒ ꯑꯁꯦꯡꯕꯗꯨ ꯀꯣꯛ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯏꯆꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯊꯤꯔꯨꯗꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯁꯨ ꯐꯪꯂꯀꯥꯟꯁꯤꯗ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯅ ꯇꯥꯟꯊꯣꯛꯂꯨꯕ ꯌꯥꯒꯗ꯭ꯔꯣ
ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ? ꯇꯥꯃꯨ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯍꯦ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ, ꯆꯨꯝꯅ ꯁꯨꯝ ꯈꯪꯒꯦ ꯇꯧꯕꯅꯤꯗ꯫ ꯏꯕꯦꯆꯥꯁꯨ ꯇꯥꯃꯨꯒꯤ ꯃꯒꯨꯜ ꯈꯪꯕꯅꯤꯅ ꯋꯥꯗꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯑꯩꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯃꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯆꯥꯅ ꯈꯜꯂꯤ, ꯁꯣꯏꯗꯅ ꯃꯃꯨꯁꯦ ꯃꯥꯅ ꯎꯠꯄꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯕꯛ ꯊꯣꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯈꯜꯍꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯔꯨꯅꯤ? ꯇꯥꯃꯨ ꯆꯠꯅ ꯈꯪꯅꯤꯗꯅ ꯉꯁꯤꯗꯤ ꯇꯧ ꯉꯝꯕꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯏꯆꯥꯕꯨ ꯐꯥꯔꯒ ꯂꯩꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ꯫ ꯇꯥꯃꯨ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ, "ꯑꯩ ꯇꯈꯦꯜꯂꯩꯌꯥ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯟ ꯊꯣꯛꯂꯛꯎ, ꯋꯥ ꯉꯥꯡꯅꯁꯤ." ꯇꯈꯦꯜꯂꯩꯅ ꯈꯜꯂꯤ, ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯏꯗ, ꯀꯩꯗꯧꯔꯖꯥꯠꯅꯣ? ꯀꯩꯗꯧꯔꯦ ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ? ꯅꯪꯗꯤ ꯌꯥꯝ ꯇꯧ ꯉꯝꯕ ꯖꯥꯠꯅꯤꯅꯦ, ꯍꯥ? ꯅꯠꯇꯦ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ, ꯍꯥ? ꯏꯃꯥ, ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯇꯧꯔꯒꯦꯗꯤ ꯀꯔꯤꯅꯣ, ꯍꯥ? ꯃꯤꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯁꯦꯡꯅ ꯍꯥꯏꯌꯨ. ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯗꯤꯅꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ. ꯀꯩꯅꯣ ꯏꯃꯥꯅ ꯁꯦꯡꯅ ꯍꯥꯏꯌꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯤ ꯋꯥ? ꯍꯩ, ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯒꯅꯨ. ꯅꯪꯁꯨ ꯅꯅꯥꯅ ꯇꯥꯔꯝꯂꯅꯤ. ꯏꯃꯥ, ꯑꯩꯗꯤ ꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯀꯔꯤ ꯋꯥ? ꯈꯪꯉꯣꯏ ꯅꯪꯗꯤ, ꯅꯠꯇ꯭ꯔꯣ? ꯈꯪꯉꯣꯏꯌꯦꯕ. ꯈꯪꯉꯁꯨ ꯈꯪꯉꯔꯣꯏ. ꯅꯁꯥꯅ ꯈꯪꯅ ꯈꯪꯅ ꯈꯪꯗꯕ ꯁꯥꯗꯅ ꯌꯨꯝꯁꯤ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ, ꯍꯥ? ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯗꯨꯅꯤꯅꯦ, ꯅꯠꯇ꯭ꯔꯣ? ꯏꯃꯥꯒꯤ ꯋꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯋꯥꯗꯣ ꯀꯔꯤꯅꯣ ꯁꯦꯡꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ. ꯑꯣ, ꯅꯪꯅ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯦꯀꯣ. ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕ ꯌꯥꯗꯗꯅ ꯂꯩꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯨꯔꯕꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯏꯆꯥ ꯑꯄꯪꯕꯁꯤ ꯐꯥꯔꯒ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ? ꯇꯈꯦꯜꯂꯩ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯋꯥꯈꯜ ꯐꯨꯝꯕꯪꯗꯅ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯣ? ꯑꯩꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ ꯍꯥꯏꯔꯒ ꯏꯃꯥꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗꯨꯗ ꯏꯃꯥꯅ ꯏꯃꯨꯡꯁꯤ ꯏꯔꯥꯡ ꯁꯥꯒꯠꯂꯦꯅꯦ. ꯀꯔꯤ ꯏꯔꯥꯡ ꯁꯥꯒꯠꯄ, ꯍꯥ? ꯏꯔꯥꯡ ꯁꯥꯒꯠꯄ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ, ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯂꯩꯈꯣꯛꯇ ꯁꯥꯠꯂꯤꯕ ꯃꯄꯨ ꯄꯥꯟꯗ꯭ꯔꯤꯕ ꯂꯩꯔꯥꯡ ꯍꯦꯛꯎ ꯍꯥꯏꯗꯅ ꯊꯥꯈ꯭ꯔꯒ ꯂꯝꯕꯤꯗ ꯇꯥꯕ ꯇꯈꯦꯜꯂꯩ ꯑꯃ ꯈꯨꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯏꯃꯥꯒꯤꯁꯦ ꯆꯞ ꯆꯥꯅ ꯍꯦꯛꯇ ꯍꯥꯏꯔꯦꯅꯦ. ꯍꯥꯏꯗꯗꯤ ꯀꯩꯅꯣ? ꯑꯄꯪꯕ ꯅꯪꯗꯤ ꯃꯤꯅ ꯂꯧꯅꯝ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯗ꯭ꯔ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ, ꯍꯥ? ꯃꯣꯏ ꯃꯃꯥ ꯍꯩꯁꯤꯡꯕꯤꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯥꯟꯅꯗꯅ ꯅꯪꯕꯨ ꯐꯥꯔꯒ ꯃꯆꯥꯅꯨꯄꯤꯁꯦ ꯄꯤꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯏꯃꯥꯅ ꯍꯥꯏꯁꯤꯕꯨ ꯀꯌꯥꯃꯨꯛ ꯆꯨꯝꯂꯒꯦ, ꯍꯥ? ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯕ? ꯂꯩꯔꯦ, ꯂꯩꯗꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ. ꯅꯪꯉꯣꯟꯗꯕꯨ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯌꯥꯔꯦꯕ, ꯑꯣꯏꯔꯣꯏꯗꯕꯗ ꯏꯃꯥ ꯏꯆꯥꯃꯨꯛ ꯈꯠꯅꯗꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯇꯈꯦꯜꯂꯩ, ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯏꯃꯥ ꯃꯇꯣꯝꯗ ꯁꯨꯝ ꯉꯥꯡꯖꯧꯔꯅꯤ. ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯃꯇꯩ ꯃꯅꯥꯎ ꯆꯪꯈ꯭ꯔꯦ. ꯆꯤꯡꯈꯩ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯥ ꯁꯨꯛꯊꯥ ꯊꯥꯖꯗꯦ. ꯇꯈꯦꯜꯂꯩ ꯃꯆꯥ ꯑꯄꯤꯛꯄꯗꯨꯒ ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯆꯤꯡꯈꯩꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅ ꯈꯔꯗꯤ ꯁꯥꯐꯔꯤ. ꯇꯥꯃꯨ ꯅꯣꯡꯃ ꯀꯥꯡꯗꯦ. ꯏꯃꯨꯡꯗ ꯆꯠꯅ ꯉꯥꯡꯕ ꯇꯣꯛꯇꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯇꯥꯃꯨꯅ, ꯉꯝꯃꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ. ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯃꯁꯥ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯅꯕ ꯍꯥꯏꯗꯅ ꯐꯤ ꯑꯃ ꯌꯥꯟꯕꯒꯤ ꯋꯥꯁꯨ ꯂꯩꯇ꯭ꯔꯦ. ꯃꯁꯤꯗ ꯍꯥꯏ ꯍꯨꯝꯗꯅ ꯆꯠꯂꯦ. ꯅꯨꯄꯥꯅ ꯄꯥꯝꯃꯤ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯅ ꯇꯥꯟꯖꯥ ꯆꯥꯕ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯂꯩꯔꯕꯗꯤ ꯃꯆꯥ 2-3 ꯁꯨꯔꯕꯁꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯗꯨꯝ ꯄꯥꯟꯈ꯭ꯔꯦ. ꯂꯣꯏꯔꯦ ꯍꯥꯏꯌꯦ, ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ. ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅꯕꯤꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯑꯩꯅꯦ ꯌꯨꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ. ꯌꯦꯡꯅꯤꯡꯗꯕꯤ ꯅꯨꯡꯁꯤꯗꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯑꯩ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯂꯩꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦ. ꯑꯁꯨꯝꯅ ꯇꯥꯃꯨꯅ ꯆꯠꯉꯥꯡ ꯉꯥꯡꯕꯗꯨꯗ ꯇꯈꯦꯜꯂꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯇꯥꯕ ꯌꯥꯕ ꯇꯥꯔꯦ, ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯈꯨꯝꯂꯔꯣꯏ ꯈꯜꯂꯨ ꯃꯆꯤꯜꯗꯨ ꯉꯁꯤꯗꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ. ꯀꯩꯅꯣ ꯏꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯗ ꯆꯠꯉꯥꯡ ꯉꯥꯡꯗꯅ ꯇꯧꯔꯤꯁꯤꯕꯣ? ꯈꯔ ꯉꯥꯡꯂꯕꯗꯤ ꯇꯣꯛꯄꯤꯔꯨ ꯌꯥꯔꯦ. ꯇꯥꯕ ꯉꯝꯗ꯭ꯔꯦ. ꯍꯥꯏ, ꯀꯔꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯕ, ꯍꯥ? ꯑꯁꯤꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯤꯜꯂꯤꯕꯗꯣ? ꯅꯪꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ, ꯍꯥ? ꯅꯃꯥꯏꯕꯨ ꯐꯅ ꯀꯜꯂꯤꯅꯦ. ꯍꯜꯂꯛꯄꯤ ꯅꯪꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯏꯆꯥꯁꯤ ꯐꯥꯔꯒ ꯂꯩꯔꯛꯄ. ꯅꯪꯅ ꯄꯨꯡꯁꯨꯝꯗꯅ ꯏꯆꯥꯁꯦ ꯃꯃꯥꯏꯅ ꯍꯥꯏꯕ ꯋꯥ ꯐꯥꯎ ꯇꯥꯈꯤꯗ꯭ꯔꯦ. ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ. ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯔꯒ ꯐꯥꯕꯗꯣ ꯍꯩꯈ꯭ꯔꯦꯗꯀꯣ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯆꯥꯅꯨꯄꯥꯁꯤ ꯐꯥꯈꯤꯕꯒꯦ? ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯗꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯕꯤꯒꯅꯨ. ꯀꯔꯤ ꯄꯪꯍꯥꯏ ꯍꯥꯏꯕꯤꯒꯅꯨ ꯀꯥꯏꯅ? ꯇꯧꯕꯨ ꯇꯧꯗ꯭ꯔꯣ, ꯍꯥ? ꯃꯃꯥꯏꯅ ꯍꯥꯏꯕ ꯏꯟꯗꯨꯅꯗ ꯂꯥꯛꯄ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯒꯤ ꯃꯌꯣꯛꯇ ꯂꯩꯔꯦꯗꯅ. ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯩ ꯇꯧꯈꯤꯕ ꯂꯩꯇꯦ. ꯄꯨꯟꯁꯤꯗꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯗꯦ. ꯄꯨꯟꯁꯤꯗ ꯇꯧꯒꯦ ꯈꯟꯗꯦ ꯀꯥꯏ? ꯍꯦ ꯆꯤꯟꯊꯤꯕꯤ, ꯅꯌꯨꯝ ꯄꯥꯜꯂꯨꯔꯒ ꯆꯠꯅꯗꯗꯅ ꯍꯜꯂꯛꯇꯅ ꯂꯩꯔꯒ ꯏꯆꯥ ꯑꯄꯪꯕꯁꯤꯗ ꯅꯪꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯂꯩꯔꯛꯄ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯩꯅ ꯐꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯅ ꯐꯥꯕ ꯏꯃꯥ ꯎꯍꯧꯕ꯭ꯔꯣ?
ꯑꯩꯁꯨꯅꯦ ꯏꯃꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯡꯂꯛꯄꯁꯦ ꯈꯨꯝꯃꯔꯣꯏ ꯍꯥꯏꯗꯅ ꯈꯨꯝꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯁꯤꯗ ꯈꯣꯏꯅ ꯉꯪꯕꯁꯤ ꯉꯥꯏꯔꯦ ꯑꯩꯕꯨ ꯈꯣꯏꯅ ꯉꯪꯕꯗꯧꯅ ꯉꯪꯉꯤ ꯍꯥꯏꯕ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯅꯪꯅ ꯍꯨꯔꯥꯟ ꯁꯥꯖꯠ ꯆꯠꯂꯝꯕꯒꯤ ꯈꯪꯅꯕ꯭ꯔꯥ ꯑꯩꯁꯦ ꯏꯃꯥꯏꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯡꯒꯠꯇꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯏꯆꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯁꯨ ꯅꯠꯇꯕ ꯑꯃꯈꯛ ꯄꯣꯛꯆꯕꯁꯤꯒꯤ ꯃꯧ ꯑꯃꯈꯛ ꯐꯪꯖꯕꯁꯤ ꯐꯥꯎꯕ ꯍꯜꯂꯛꯄꯤ ꯑꯣꯏꯅ ꯐꯪꯉꯦꯕ ꯑꯩꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣꯕ ꯑꯩꯅ ꯁꯤꯖꯅꯤꯡꯉꯦꯗꯀꯣ ꯑꯩ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦꯕ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯍꯜꯂꯛꯄꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯊꯤꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯄꯥꯝꯕ ꯊꯤꯖꯅꯤ ꯍꯥꯏꯗꯅ ꯊꯤꯍꯜꯂꯤꯕ ꯑꯗꯨꯒ ꯍꯜꯂꯛꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯣꯏꯕꯤꯅꯤꯡꯉꯤ ꯑꯗꯨꯒ ꯑꯁ ꯑꯩ ꯄꯜꯂꯔꯣꯏꯗ ꯏꯆꯤꯜꯁꯤꯅ ꯄꯟꯅꯤꯡꯗꯦꯗ ꯅꯨꯄꯤꯅ ꯑꯁꯨꯛ ꯍꯣꯡꯂꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯇꯥꯔꯝꯗꯅ ꯈꯨꯜꯂꯛꯏꯕꯅꯣ ꯈꯪꯗꯦꯕ ꯏꯃꯥ ꯋꯥꯗꯨ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯈꯨꯜꯂꯛꯄ ꯀꯥꯏꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦꯕ ꯅꯠꯇꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯍꯜꯂꯛꯄꯤ ꯈꯨꯜꯂꯛꯄꯤ ꯍꯥꯏꯔꯦ ꯀꯜꯂꯛꯄꯤꯅ ꯍꯥꯏꯒꯦ ꯏꯃꯥꯒꯤꯗꯨꯗꯤ ꯈꯠꯅꯕ ꯍꯧꯕꯒꯤ ꯋꯥꯅꯤꯅꯦ ꯑꯩꯕꯨꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕꯤ ꯇꯥꯍꯟꯕꯤꯒꯅꯨ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯇꯣꯛꯑꯣꯏ ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤ ꯇꯥꯅꯤꯡꯗ꯭ꯔꯒꯅꯅꯦ ꯅꯪ ꯆꯠꯄꯤꯈ꯭ꯔꯣ ꯏꯆꯥꯒꯤ ꯏꯃꯧ ꯑꯃ ꯊꯤꯖꯍꯧꯔꯒꯦ ꯑꯣ ꯆꯠꯄꯤꯈ꯭ꯔꯣ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤꯀꯥꯟꯗ ꯆꯤꯡꯈꯩ ꯆꯪꯂꯛꯏ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯂꯥꯎꯅꯕ ꯁꯨꯝ ꯇꯣꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕ ꯏꯃꯨꯡꯁꯦ ꯇꯈꯦꯜꯂꯩ ꯀꯩꯒꯤꯅꯣ ꯅꯪ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯔꯨꯔꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥꯗ ꯉꯁꯥꯏꯗꯒꯤꯅꯤ ꯏꯃꯨꯡꯁꯤꯗ ꯆꯪꯉꯤ ꯉꯥꯡꯉꯤ ꯊꯣꯛꯂꯛꯏ ꯉꯥꯡꯉꯤ ꯑꯩꯅ ꯇꯣꯛꯑꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯅ ꯍꯥꯏꯔꯨꯕꯩ ꯀꯩꯒꯤꯅꯣ ꯏꯃꯥꯅꯁꯨ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯃꯗꯨ ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ ꯅꯪꯒꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯗꯨꯗ ꯍꯪ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯗꯤ ꯑꯈꯨꯟꯕ ꯇꯈꯦꯜꯂꯩꯌꯦꯕ ꯅꯠꯇ꯭ꯔꯣ ꯑꯈꯨꯟꯕ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯦ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯒꯤ ꯇꯈꯦꯜꯂꯩꯁꯦ ꯃꯤꯅ ꯁꯤꯜꯂꯨꯔꯒ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯂꯪꯊꯣꯛꯑꯝꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯈꯨꯜꯂꯒ ꯄꯨꯔꯛꯏꯁꯦ ꯑꯣ ꯏꯃꯥꯒꯤ ꯋꯥꯁꯤꯗꯤ ꯇꯈꯦꯜꯂꯩꯁꯦ ꯃꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯊꯅꯝꯕꯅꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯩꯁꯨ ꯇꯥꯏ ꯏꯃꯥꯅꯁꯨ ꯍꯥꯏ ꯃꯤꯅꯁꯨ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯤꯒꯤ ꯃꯤꯋꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯈꯪꯂꯁꯤ ꯍꯥꯏꯌꯨ ꯇꯈꯦꯜꯂꯩ ꯏꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯇꯈꯦꯜꯂꯩ ꯂꯋꯥꯏ ꯁꯝ ꯆꯞ ꯌꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯊꯣꯛꯇꯅ ꯂꯩꯔꯤꯉꯩ ꯆꯤꯡꯈꯩꯅ ꯑꯃꯨꯛꯀ ꯍꯪꯂꯛꯏ ꯑꯩꯅ ꯍꯪꯂꯤꯁꯤ ꯅꯪꯉꯣꯟꯗꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯃꯁꯤꯗ ꯑꯗꯨꯝ ꯂꯩꯅꯗꯅ ꯂꯩꯔꯤ ꯉꯁꯤꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏ ꯃꯤꯉꯣꯟꯗ ꯍꯪꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯪꯉꯣꯟꯗꯒꯤ ꯑꯁꯦꯡꯕꯗꯣ ꯑꯣꯏꯅ ꯇꯥꯔꯒꯦ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯣ ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ ꯉꯁꯥꯏꯅ ꯄꯦꯠꯄꯥ ꯇꯦꯅ ꯋꯥ ꯃꯆꯤꯟꯗꯧꯅ ꯂꯣꯜꯂꯝꯕꯗꯨ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯈꯨꯝꯃꯨꯅꯦ ꯍꯜꯂꯛꯄꯤ ꯅꯪꯕꯣ ꯇꯈꯦꯜꯂꯩ ꯋꯥꯗꯤ ꯉꯥꯡꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯀꯣꯛꯊꯛꯇ ꯁꯅꯖꯤꯡ ꯆꯤꯡꯅ ꯅꯟꯕꯗꯧꯅ ꯈꯪꯖꯩ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯤꯂꯨ ꯑꯅꯤꯗ ꯑꯇꯠꯄ ꯂꯩꯇꯅ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯇꯝꯃꯨꯅ ꯂꯥꯎꯁꯤꯜꯂꯛꯏ ꯌꯦꯡꯅꯤꯡꯗꯦꯀꯣ ꯒꯨꯝꯕꯤꯔꯅ ꯃꯤ ꯌꯣꯠꯂꯝꯗꯥꯏ ꯃꯥꯅꯤꯀꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯥꯠ ꯇꯧꯒꯅꯨ ꯇꯈꯦꯜꯂꯩ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯈꯨꯝꯂꯛꯏ ꯃꯥꯅꯤ ꯑꯩ ꯍꯜꯂꯛꯄꯤꯅꯤ ꯀꯔꯤ ꯅꯪꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯀꯔꯤꯒꯤ ꯂꯣꯠ ꯑꯩꯅ ꯂꯩꯁꯥꯕꯤꯅꯤ ꯈꯜꯂꯨꯕ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯕ ꯑꯗꯨꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯂꯩꯇ꯭ꯔꯤꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯉꯥꯛꯅ ꯂꯩꯔꯝꯂꯒꯕꯨ ꯑꯩꯅ ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯕ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯈꯤꯗꯦ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯨꯔꯒ ꯅꯨꯄꯥꯗꯨ ꯂꯩꯈꯤꯗꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯖꯕ ꯅꯪꯒꯩꯒ ꯈꯪꯅꯕ ꯃꯇꯝꯗꯨꯗ ꯅꯣꯡꯃꯇ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯍꯪꯈꯤꯕ꯭ꯔꯥ ꯅꯪꯅ ꯍꯪꯗꯕꯅꯤꯅ ꯑꯩꯅ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯣꯏ ꯑꯩꯒꯤꯁꯨ ꯏꯔꯥ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯩ ꯃꯧ ꯑꯣꯏꯔꯨꯔꯦ ꯍꯥꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯗꯤ ꯑꯩꯁꯨ ꯉꯥꯛꯍꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯑꯩ ꯐꯅ ꯀꯨꯏꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯌꯥꯈꯤꯕꯅꯤ ꯀꯌꯥꯗ ꯍꯩꯔꯤꯕ ꯃꯆꯤꯜꯅꯣꯅꯦ ꯑꯣꯟꯈꯠꯂꯒ ꯃꯥꯅ ꯁꯨꯝꯗꯤ ꯍꯣꯠꯅꯩꯅꯦꯁꯦ ꯆꯤꯟꯊꯤꯕꯤꯌꯥ ꯅꯪꯗꯤ ꯅꯆꯤꯟꯗꯨꯅ ꯌꯨꯝ ꯄꯥꯜꯂꯨꯔꯦꯗꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯏ ꯂꯩꯁꯥꯕꯤ ꯁꯥꯗ꯭ꯔ ꯂꯩꯔꯒ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯅꯔꯥꯏꯕꯛꯇꯨꯗ ꯊꯦꯠꯄꯁꯨ ꯅꯠꯇꯅ ꯆꯤꯡꯈꯩ ꯍꯧꯖꯤꯛꯇꯤ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ 이마나 하이바 낭나 타자다바도 하우지티 타자라바 나트로 이마디냐 마가 레미나바 ngamloi asukkuina pakhangoi dun leiraklaga halak bilawraga leibadi ima yaningi nang nupi ma thinaba tausi takhilei kapna haire thibi image apambadu ei isagi yaza ei satlasu tsaki tawbatabu mase ei khaktaki irang nate kariya nangi naral nateba nang ngasi phauga longnam tawraga leirakpa natro nang haujimak chakkinaba taw aduga isu sidi pukiba yaroi karigi pupa yaroi doiba mase aigi isa di aina puba tabu mafam se thanambada
ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯀꯔꯤ ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯁꯨ ꯃꯗꯨ ꯁꯥꯒꯩꯁꯤꯒꯤ ꯏꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯪꯅ ꯄꯨꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯥꯡꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯅꯣ ꯏꯃꯥꯒꯤ ꯁꯤꯡꯈꯩ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯇꯁꯦꯡꯅ ꯁꯤꯡꯈꯩ ꯋꯥ ꯉꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯤ ꯃꯁꯥꯗꯨ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯁꯤ ꯀꯗꯥꯏ ꯇꯥꯟꯊꯣꯛꯐꯝꯁꯤ ꯀꯗꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯃꯃꯥꯅ ꯍꯪꯖꯤꯜꯂꯛꯄꯅ ꯍꯦꯜꯂꯤ ꯃꯁꯦ ꯁꯥꯒꯩꯁꯤꯒꯤ ꯏ ꯑꯣꯏꯔꯕꯁꯨ ꯃꯥ ꯍꯜꯂꯛꯄꯒꯤ ꯃꯆꯥꯅꯤ ꯍꯌꯦꯡ ꯃꯤꯅ ꯍꯜꯂꯛꯄꯒꯤ ꯃꯆꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯧ ꯁꯔꯨꯛ ꯑꯩꯅ ꯄꯨꯈꯤꯕꯅ ꯐꯅꯤ ꯇꯁꯦꯡꯈꯩ ꯑꯩ ꯆꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥ ꯑꯃꯨꯛꯇꯪꯗꯤ ꯇꯥꯅꯤꯡꯉꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯋꯥ ꯇꯥꯒꯗꯧꯔꯤꯕ ꯍꯥ ꯃꯥ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕ ꯉꯝꯄꯣꯟꯇꯦ ꯅꯪ ꯍꯥꯟꯅ ꯆꯠꯈꯤꯅꯕ ꯇꯧ ꯇꯈꯦꯜꯂꯩꯅ ꯃꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯍꯥꯏꯔꯛꯏ ꯇꯥꯁꯤꯡꯈꯩ ꯅꯪ ꯑꯗꯨꯝ ꯋꯥ ꯉꯥꯡꯗꯅ ꯂꯩꯍꯧꯔꯣꯀꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯨꯄꯤ ꯅꯪ ꯂꯩꯕ ꯃꯐꯝꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯅꯪꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯌꯥꯎꯔꯒ ꯆꯠꯂꯕꯁꯨ ꯆꯠꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯣ ꯑꯩꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯈꯦꯜꯂꯩ ꯃꯆꯥꯗꯨ ꯄꯨꯔꯒ ꯀꯞꯅ ꯀꯞꯅ ꯆꯠꯈꯤ ꯇꯥꯃꯣꯅ ꯍꯥꯏꯔꯛꯏ ꯆꯤꯡꯈꯩ ꯅꯪꯕꯨ ꯀꯩꯗꯧꯔꯦ ꯍꯥ ꯑꯉꯥꯡꯁꯤ ꯂꯧꯍꯧ ꯍꯥꯏꯕꯅꯦ ꯆꯤꯡꯈꯩ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯈꯨꯝꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯕꯁꯨ ꯈꯨꯝꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯋꯥꯈꯜꯗꯗꯤ ꯁꯨꯝꯅ ꯈꯜꯂꯤ ꯑꯣ ꯑꯩꯅ ꯂꯩꯁꯥꯕꯤꯅꯤ ꯈꯟꯅ ꯂꯧꯔꯨꯕ ꯅꯨꯄꯤꯁꯦ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯕ ꯑꯩ ꯂꯣꯏꯔꯦ ꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯥꯏꯁꯤ ꯎꯠꯄ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯂꯦ ꯆꯤꯡꯈꯩ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯀꯅꯤ ꯈꯪꯈꯤꯗ꯭ꯔꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯤ ꯃꯁꯤꯗ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯈꯨꯝꯗꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯏꯃꯥꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯁꯤꯜꯂꯤ ꯃꯁꯤ ꯅꯪ ꯌꯥꯗꯕꯅꯤꯀꯣ ꯁꯣꯝꯗꯅ ꯆꯃꯨꯅ ꯇꯈꯦꯜꯂꯩꯗ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯇꯈꯦꯜꯂꯩ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯌꯥꯔꯛꯇ ꯄꯣꯞ ꯇꯥꯔꯦꯗꯅ ꯏꯃꯥ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯔꯒ ꯂꯩꯔꯒꯦꯔꯣ ꯃꯁꯤꯕꯨ ꯑꯩꯗꯒꯤ ꯏꯔꯥꯜ ꯐꯔꯦ ꯏꯃꯥ ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦ ꯑꯗꯨꯕꯨ ꯃꯣꯏ ꯃꯃꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯕꯗꯣ ꯇꯥꯁꯤꯡꯈꯩꯅꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯇꯥꯁꯤꯡꯈꯩꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯏꯃꯥꯗꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯥꯃꯣꯅ ꯆꯤꯡꯈꯩꯗ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯀꯗꯕꯗ ꯉꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯋꯥ ꯑꯃ ꯏꯃꯥ ꯇꯥꯅꯤꯡꯉꯤ 이마 모두 똑같이다. 하, 가리기야. 아이나 쑥하는 호나라가 미기 마망다 이마부 쌍핫핫하게 칼라브라. 하, 가리기노 나는 똑같이 하리바보. 이마 미오이부기 분시세 땀망가 만나대. 영 미기 마사마 아이나 라우르. 아이쇼 마부 레이사비 오르부이 칼. 아두부 마오이다 레이람. 아두부 아이소 강다다 라우르. hꯧꯖꯤꯛ ꯑꯩ ꯏꯁꯥ ꯃꯐꯝ hꯧꯖꯤꯛꯄꯨ ꯏꯁꯥ ꯌꯥꯎꯔꯕ ꯀꯥꯟꯁꯤꯗ ꯃꯥꯕꯨ ꯍꯜꯂꯛꯄꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯟꯊꯣꯛꯄꯁꯤꯕꯨ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗ꯭ꯔꯥ? ꯏꯃꯥꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ. ꯏꯆꯥꯗꯣ ꯍꯌꯦꯡ ꯃꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ. ꯏꯆꯥꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯔꯦꯗ. ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯗ ꯄꯜꯂꯛꯑꯅꯨꯀꯣ. ꯏꯃꯥ, ꯍꯥꯟꯅꯁꯨ ꯏꯃꯥ ꯏꯆꯥꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯃꯥꯁꯨ ꯅꯤꯡꯉꯝꯗꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯒꯅꯤ. ꯃꯥꯁꯨ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯒꯦ? ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯐꯅꯕ ꯁꯤꯜꯂꯤ ꯍꯥꯏꯕ ꯅꯆꯥꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯄꯥꯈꯪ ꯅꯠꯇ꯭ꯔꯤ. ꯏꯇꯨ ꯏꯆꯥ ꯂꯩꯔꯕ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗꯒꯦ? ꯐꯔꯦ, ꯌꯥꯔꯛꯂꯦ ꯍꯥꯏꯗꯅꯁꯨ ꯈꯜꯂꯁꯤ. ꯁꯣꯝꯅ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯆꯥꯅ ꯀꯝꯗꯧꯕ? ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗ ꯃꯃꯥ ꯃꯆꯥꯅ ꯀꯔꯝꯅ ꯈꯥꯡꯒꯅꯤ? ꯃꯁꯤ ꯄꯨꯝꯅꯃꯛ ꯇꯣꯛꯇꯒ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯜꯂꯒ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯁꯤꯟꯕꯤꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯥ? ꯑꯣ, ꯏꯃꯥꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ. ꯅꯪꯗꯤ ꯍꯜꯂꯛꯄꯤꯗꯨ ꯌꯥꯝꯅ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ. ꯑꯗꯨꯅꯅꯤꯅꯦ ꯏꯆꯥꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯈꯩ ꯃꯁꯤꯗ ꯎꯪꯗꯅ ꯂꯩꯔꯤꯗꯣ. ꯏꯃꯥꯒꯤ ꯆꯤꯡꯈꯩꯌꯥ, ꯂꯥꯏꯕꯛ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯁꯦꯝꯕ ꯌꯥꯕꯅꯤ. ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ? ꯏꯃꯥ, ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯑꯩ ꯃꯃꯥ ꯃꯆꯥꯕꯨ ꯂꯧꯁꯤꯟꯕ ꯄꯥꯝ. ꯃꯁꯤꯕꯨ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯄ ꯊꯕꯛꯇꯤ ꯅꯠꯇꯦꯗꯅ. ꯃꯤ ꯀꯌꯥ ꯑꯃ ꯇꯧꯅꯔꯤꯕꯅꯤ. ꯏꯃꯥ, ꯅꯆꯥꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨ. ꯇꯈꯦꯜꯂꯩ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯥꯃꯨ ꯃꯃꯥ ꯃꯆꯥ ꯇꯈꯦꯜꯂꯩꯕꯨ ꯀꯧꯕ ꯂꯥꯛꯏ. ꯆꯤꯡꯈꯩ ꯂꯥꯛꯄ ꯎꯕꯗ ꯇꯈꯦꯜꯂꯩ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ. ꯆꯥꯃꯨꯅ, ꯏꯅꯝꯃ, ꯏꯆꯥꯁꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ.
ꯏꯁꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯇꯝꯈꯤꯕꯅ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯩ꯫ ꯉꯁꯤ ꯏꯅꯝꯃꯅ ꯏꯆꯥꯁꯤ ꯀꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯏꯆꯥꯅ ꯃꯃꯥꯡ ꯊꯛꯇ ꯂꯥꯟꯈꯤꯕ ꯀꯌꯥ ꯉꯥꯛꯄꯤꯗꯨꯅ ꯏꯆꯥꯁꯤ ꯅꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯌꯨꯀꯣ ꯏꯅꯝꯃ꯫ ꯆꯥꯃꯣ, ꯑꯩꯁꯨꯅꯦ ꯃꯇꯝ ꯑꯃꯗ ꯃꯥꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯃꯛꯅꯤ ꯈꯜꯂꯒ ꯃꯥꯕꯨ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯏꯅꯝꯃꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ ꯀꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯄꯣꯛꯁꯤꯗ ꯃꯥꯅ ꯑꯗꯨꯅꯤ ꯑꯩꯅ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯊꯤꯗꯅ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ꯫ ꯆꯤꯡꯈꯩꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯈꯪꯂꯦ ꯍꯥꯏꯗꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯗꯅ ꯃꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯅꯤꯡꯗꯣꯟ ꯄꯣꯝꯂꯨꯗꯅ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯅ ꯐꯠꯇ꯭ꯔꯥ? ꯇꯈꯦꯜꯂꯩ ꯆꯠꯁꯤ, ꯑꯩ ꯅꯃꯥꯅꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛꯄꯨ ꯋꯥꯍꯜꯂꯤ꯫ ꯑꯩꯁꯨ ꯑꯣꯏꯅꯤꯡꯗꯦ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯨ, ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤꯅ ꯑꯣꯏꯔꯨꯔꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯔꯥꯜꯗꯤ ꯅꯠꯇꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯁꯣꯏꯈꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯍꯜꯂꯛꯄꯤ ꯑꯣꯏꯔꯒ ꯃꯤꯅꯝꯂꯒ ꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯁꯨ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥꯅ ꯄꯨꯔꯛꯇꯨꯅ ꯄꯥꯜꯂꯨ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯁꯨ ꯃꯆꯥ ꯑꯩ ꯄꯣꯛꯄꯗ ꯃꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯩ꯫ ꯇꯥꯃꯣꯅ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯃꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯔꯁꯤ꯫ ꯏꯃꯧ ꯏꯕꯦꯝꯃ ꯇꯈꯦꯜꯂꯩ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯍꯧꯗ꯭ꯔꯦꯅꯦꯍꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯅꯪꯕꯨ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝ ꯈꯟꯒꯅꯤ꯫ ꯏꯃꯥꯅ ꯏꯁꯨ ꯎꯗꯕꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ꯫ ꯀꯗꯥꯏ ꯀꯗꯥꯏ ꯏꯁꯨꯗꯣ? ꯑꯁꯨꯝꯅ ꯇꯥꯃꯨꯅ ꯃꯁꯨꯕꯨ ꯄꯥꯝꯖꯩ꯫ ꯆꯥꯃꯨꯅ ꯆꯠꯂꯣ ꯆꯠꯂꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤꯅ ꯆꯠꯂꯣ꯫ ꯅꯅꯦꯝꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯃꯥ, ꯅꯁꯥꯕꯨ ꯄꯣꯛꯄꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩꯁꯨ ꯇꯣꯏꯅ ꯂꯥꯛꯀꯅꯤꯗ꯫ ꯏꯃꯥ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯀꯞꯅ ꯀꯞꯅ ꯀꯥꯏꯅꯈꯤ꯫ ꯆꯥꯃꯨ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯇꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯈꯩ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯃꯃꯥꯕꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯇꯈꯦꯜꯂꯩ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫